Erang na Kamteng na Soolaba Border District Jiribam gi Borobekra Sub-Division na konba Jiri Tamilong Road lambigi nakanda IAD ani leirambadagi Asoi-Angam Yaodana Louthokhre chawno khudong thiba thoklam kadabadagi kanwangam hori hari SKTV News Jiribam District Police tagi phangba pawgi matungina Jeti Road paringi makha bosti amadi Borobekra gi mafam amada ngarang numidang lambiga yamna nakna leiramba security force na thengnarakibani bom ani edu leire khangbadagi security force na lambi edu da chathok chasin tawriba local gi gari sing amadi Jiribam dagi Borobekra Sub-Division phawba chanriba passenger gari sing thingjinduna chalhankide tungdanga se ayuk IAD ani edu Jiribam District Police Assam Rifle CRPF amadi bomb disposal squad ki miui sing yauna tekta kaidana louthokhre matungda mufam chaba amada dispose tawki hari tungda IAD Leiramle yauna akoiba mafam singda security force operation chataki loinana athingba thamlamba adu louthokhre gari sing amuhanna chatpa hawan khisu hari